अहमतदा मैं तराम नौसरी लोइलेना चैनल से ngasi thagasagadru video se masi akhoi gi history ga yamna mari leinaba akhoi gi mamangi ningthau palika matamdagi yamna maru oina ngasi phawbo leiriba habitare akhoi gi manipur sida leiriba miyamna su hariba mpham se aduki mate yamna aru mpham ni yamna maru oiba mpham ni haidana khanariba adugum mpham amoiriba kangla hariba mpham je masi gi ngamkhai je kayam pak charamba aduga ngasi leiriba ngasi uriba kangla gi ngamkhai je masiga mamangi ga kyam khenarambage sigi matangdani video asi semjagaduribase akhoi gi yum mama mitei gi yum mama saba matamda yum sigi akoibada akhoi khongban gumba tawthoga leiko hingol sigi hek magi thangnaba jaga se khongbana habida iramnala chatnaba phajana semameba masiga chamana bomongda akhoi gi kangla hairiba phamje akhoi gi ningthau parma pham oiba maramna mahaki akoibasida thanga pat hairibase haibase thanga pase aduki mate yam launa lerami khongban gi type akhoi gi part oina haitare thanga part haisin ko adunobo hairi mafamje koishal laga lerame maduna akhoi ge kangla ge ngamkhai je khangnarame habitare madugi patuna aduna hairi ba thanga pa sigi matungina kangla sida ngasi phawa khoina ubu khara phangani ba habitare thanga part oirambagi mafam khara khoina ubu phangani aduga hojik leriba kangla ge ngamkhai je akhoi ngasi na harong singa ubi ba matamda kangla ge ngamkhai jida thanga pa se maike ahum dang ugani ba adubu hariba kangla asidi maikai mari mak thanga pa no question ba adugu mafam amane mamangi matamda akhoi uriba thanga pa si awang thangba thanga pat kangla gi ko adigi nungchup thangba thanga pat adigi makha thangba thanga pat ugani aduga nopok thangba thanga pa si akhoi u phangdeba ado akhoina munna yengjalu dabagini leidi leiba mafam oidini aduga hoji nongpolomda leiribisidi akhoi gi imphal torina leigiba maramna masina akhoi kangla gi ngamkhai je nongpok thangbase imphal toren ki sida loira boina mayam khanai habitare adubu masina te mamangi matamda leiramba adugu kangla gi magi ngamkhai je kadai wai phawba kon bajano kayam pak choromi aduga kayam chekhinna thamambage kayam chekhinna akhoi gi leba ase kangla gi hariba phamsida kayam maru oina nga ami bano karigi damakta thanga pa tawri bano karigi damakta hariba ngamkhai je sumaina leirambadigi ngasi sumaina oirakhibano habigi matangdo mayam yengminase mayam khangminase haidana haijari ngasi semjariba video si ahangna yam khang haidana semjaba mangtina sade lari khara sum naina jarga mayamda naharol singda kana gadar khalaga video si semjabane video si mengta minarase Kanglaifa klamdam masigi pathang puthang lana laklaba chadanungda sanna chinthong lana mirol amadagi mirol amada maina wai tang sam mathang laklaba chinthang wari matung inna hojik tampak oina lairiba laipak asigi mafam sing asi matam mamadadi ising thumjinduna lairami matam aduda tampak ta khundaram liba miyoi sing asi lamdam masigi akoibada lairiba jingjau jingsang singda khunda leita aduna leirami tampakla masi ising ipak oina leirami lamdam masigi yelhong leidigi leiraklaba miyoi punamak chingmi oirami sangaba matam kaya gi matungda tampaki ising asi asum kangthakiduna khunda leita aba yaba mafam oirakhibani tampakla mayol asida khwaidigi ihan hana ising kangkhiba mafamdi kanglana oikhi tampakla masigi manungda khwaidigi ihan hana ising kangkhiba lamdam asigi mayaisu oiriba mafam kangla asida leipaki konung oiduna lakhi maramasina mafam asibu kangsu kangle la sulari aduna kangla haina khangnarakibani kangla gi ngamkhai gi matangda aikhoina yenglubu matamda kangla gi koibata leiramliba thanga parasi nainaba changlai maitai singi ariba sanabida inkhol oiduna yam saduna leiba tarabadi ahanbada inkhol adugi akoiba maikai mari adu khongban natragana langkhong tawthoknai lambi jangpham konthong thongal oigidaba mafam adumadi khongban natragana langkhong tawthoktana thamnai amadi mafam aduda chathok changchen tangnabagi damak konthong panai khongban tawbugi leipak aduna inkholomda langkhattuna leipanna inkhol adugi maikai mari adu koisilli asigumba thawong thorang asi maitai singi oiba yum inkhol panbigi ariba chanabi inatni hairiba ikhogi ariba chanabi asigumna kangla gi koibada leiramliba pak chaurba
khongban natragana langkhong natragana lankhong asibu ariba lairikta thangkam pat haina iriga thanammi yum kai saduna lairiba imung amagi ingkholgi akoiba maikai mari adu thongal konthong oigadaba saruk adu khak khaklaga khongban natragana khonglam natragana langkhong tokthokpa haiba aikhoigi ariba chanabi inat asi lairambadagi aikhoini yam sengna amasung thajabaga loinana haiba yare madudi kanglagi akoibada lairamliba thanga parasi puwarigi anganba matamdagi lairaklamlagani haiba asi mamangi matamda kunum laurabadi laipak laure ningthau pharabadi la loire haiba wafam asi lairamba maramna yengnabana irai laina sangsilakpa ngamdanaba thawong thawdau amasung thaurang oina pak chaurba thangkapat amasung laipal panjaw asi kanglai paki konung oiringaidagi ningthokol oiriba konunggi akoibada thamlambani chahi lisinamaga samapallom maning tambali pak ama oina lairakhiba kanglai pak manipur gi konung oiduna lakhiba kangla asi taraga mapan suba chahi chalo silapada british singa songnaba lanfamda maithiba fangduna saheb singa loilam laipak ama oiramdai matam maduda kayam chauna karamba sakfamda lairambage haibadi matam madu waida laipak asida lakhiba british singa duna kangla gi sakfamgi matangda kari kari hairambage kari kari irambage haibasi yengsinda tangai phati matam madu gi british officer captain E.W. Dunna ikhiba ing 1886 ta ahanba oina phongkhiba Gazetteer of Manipur da kari haina irambage haibadu chawrakpa khara yengminasi yeknabana sangsilakpa ngamdanabigidamak yamna kupna khallaga semgat sagatuna leiba mafam amaka khaiba taragadi ningthokol kangla asitani mafam asi 20 yard pakpa aduga khwaidigi luba mafamda foot taruk phawba luba thangapana koisilli khwaidigi luba mafam hairiba asi nungchup santhong manaki saruk aduni ingtham thagi matamda thangapara asigi kha nongpok amasung kha nungchup thangba chithexing asi khakta ising lei thangapat ke manung thangba lairaiga chekpan ga tainaba mapan adu foot tara pai hairiba lairai mapal asida 50 yard lamna laipal pandup thongatuna lairammi thangapat ke manung thangba sarukta lairiba palladu laipak thongatuna semba laipak ke panjawni panjawadu makhongda foot un thai aduga panjaw aduda lairiba thang adugi mathak thangba sarukna foot mari thai asumna kangla thangapat ke matangda British officer Captain E.W. Dunna hongdok pirami kangla gi ngamkhai gi matangda mamangi palamba ningthau kayana paikhalamba thabak thauram khara ariba lairik amadi uya kharada iramba khara adu yengminasi ing 1597 dagi 1652 fawba ningthau oina palamba ningthau khagembana panba matamda kangla gi santhong phajana saramba tanatana santhong gi nakal nakanda chekpal khagat gi thabak paikhat pirami mahangna kangla gi manung amasung mapanbu senggat chagat khibada aikhoina yamna singthaningai oiba amani haina lawba yaba amadi ningthokol oiriba kangla manungda chelamba imphal turel asibu konunggi nongpolomda khonglam tawraga thaidokhiduna turel chelamba mafam adu laipak phunjinbagi thabak paikhatpa hobiramba asini matung tarakpada ing 1652 dagi 1666 fawba ningthau oibiramba ningthau khunjawbana kanglabu yeknabana irai laina sangsilakpa yadrugidamak kanglabu sengat sagatki konunggi nongchupta chelamba turelgi seladu ningthau khagembana konunggi nongpoglomda khonglam tawduna thaidokhraba maramna santhonggi chekpal langkhong koina tawki loinana ningthau khagembagi matamda konunggi nongpokta thaidokhraba turel amanbagi saruk khumjinbada mapung phahawdaba adu khunjawbana khumjillaga ichel khonglam adu konunggi mapalomda thadokhi loinana ing 1697 dagi 1709 fawba ningthau oina palamba iningthau sarairongbana konunggi nongpoklomda khagemba matamdagi torel ichel khurairomda thaidoktuna thamkhraba adu hena pak chauna mapung phana tawthokhi loinana
ꯏꯪ 1709ꯗꯒꯤ 1748 ꯐꯥꯎꯕ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕ ꯍꯥꯏꯕꯗꯤ ꯒꯔꯚꯅꯤꯋꯥꯁꯅ ꯀꯪꯂꯥꯗ ꯀꯣꯅꯨꯡ ꯑꯣꯏꯗꯨꯅ ꯂꯩꯄꯥꯛ ꯉꯥꯛꯇꯨꯅ ꯄꯥꯜꯂꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯥꯟꯈꯤꯕ ꯅꯤꯡꯊꯧꯁꯤꯡꯅ ꯇꯧꯊꯣꯛꯄ ꯍꯧꯔꯝꯂꯕ ꯀꯪꯂꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯊꯥꯡꯒꯄꯥꯠꯄꯨ ꯍꯦꯟꯅ ꯃꯁꯛ ꯊꯣꯛꯄ ꯊꯥꯡꯒꯄꯥꯠ ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯔꯤꯕ ꯃꯇꯝꯗ ꯇꯨꯔꯦꯜ ꯂꯪꯃꯩꯄꯨꯡ ꯍꯥꯏꯔꯒ ꯈꯪꯅꯔꯝꯕ ꯍꯧꯖꯤꯛꯀꯤ ꯅꯨꯃꯤꯊꯣꯡ ꯃꯌꯥꯒꯤ ꯇꯨꯔꯦꯜꯒꯤ ꯁꯔꯨꯛꯅ ꯀꯪꯂꯥꯔꯣꯝꯗ ꯊꯦꯛꯆꯤꯜꯂꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯐꯝ ꯑꯁꯤ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯏꯆꯦꯜꯅ ꯅꯝꯈꯥꯏꯔꯛꯇꯨꯅ ꯀꯪꯂꯥꯔꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯄ ꯉꯝꯗꯅꯕꯒꯤꯗꯃꯛ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯐꯨꯝꯖꯤꯟꯈꯤ꯫ ꯍꯥꯟꯅ ꯇꯧꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯕ ꯀꯪꯂꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯊꯥꯡꯒꯄꯥꯠꯄꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯀꯪꯂꯥꯗꯒꯤ ꯆꯠꯊꯣꯛꯇꯨꯅ ꯀꯗꯥꯏꯗ ꯁꯣꯏꯈꯤꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯀꯪꯂꯥꯒꯤ ꯑꯀꯣꯏꯕꯗ ꯊꯥꯡꯒꯄꯥꯠ ꯑꯁꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯦꯝ ꯁꯥꯗꯨꯅ ꯇꯧꯊꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯅꯣꯡꯄꯣꯛꯇ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯑꯗꯨꯒ ꯈꯥ ꯋꯥꯡ ꯑꯃꯁꯨꯡ ꯅꯣꯡꯆꯨꯞꯇꯅ ꯊꯥꯡꯒꯄꯥꯠꯅ ꯀꯣꯏꯁꯤꯜꯂꯕ ꯀꯪꯂꯥ ꯑꯁꯤꯕꯨ ꯌꯦꯛꯅꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯉꯝꯗꯅꯕ ꯑꯃꯁꯨꯡ ꯌꯦꯡꯕꯗ ꯐꯖꯔꯕ ꯅꯤꯡꯊꯧꯀꯣꯟ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯒꯤ ꯅꯤꯡꯊꯧꯁꯤꯡꯅꯁꯨ ꯄꯥꯏꯈꯠꯂꯝꯕ ꯆꯦꯛꯄꯜ ꯈꯥꯖꯤꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯈꯠꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯃꯇꯨꯡꯗ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯛꯈꯤꯕ ꯆꯤꯠꯁꯥꯏ, ꯚꯥꯔꯠꯁꯥꯏ ꯑꯃꯁꯨꯡ ꯃꯔꯥꯝꯕ ꯅꯤꯡꯊꯧꯅ ꯀꯪꯂꯥꯕꯨ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯉꯝꯈꯤꯗ꯭ꯔꯤ꯫ ꯅꯤꯡꯊꯧ ꯕꯩꯒꯆꯟꯗ꯭ꯔꯅ ꯄꯥꯟꯈꯤꯕ ꯁꯥꯡꯂꯕ ꯆꯍꯤ 35 ꯑꯗꯨꯁꯨ ꯀꯪꯂꯥꯗ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯑꯣꯏꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯃꯇꯝ ꯁꯥꯡꯅ ꯀꯪꯂꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯨꯔꯕ ꯃꯇꯨꯡ ꯏꯪ 1798ꯗ ꯂꯕꯅꯆꯟꯗ꯭ꯔꯅ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯀꯪꯂꯥꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯗꯨꯅ ꯄꯥꯟꯈꯤ꯫ ꯃꯍꯥꯛꯅ ꯏꯪ 1798ꯗꯒꯤ 1801 ꯐꯥꯎꯕ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯆꯍꯤ 3 ꯂꯣꯝꯒꯤ ꯇꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯍꯣꯠꯅꯗꯨꯅ ꯆꯍꯤ 35 ꯆꯨꯝꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯨꯔꯕ ꯂꯝꯍꯥꯡ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯎꯃꯪ ꯑꯣꯏꯔꯨꯔꯕ ꯀꯪꯂꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯊꯕꯛ ꯀꯌా ꯄꯥꯏꯈꯠꯈꯤ꯫ ꯃꯇꯝ ꯁꯥꯡꯅ ꯍꯨꯟꯗꯣꯛꯂꯨꯕꯗꯒꯤ ꯃꯥꯡꯂꯨꯔꯕ ꯂꯥꯏꯐꯝ ꯈꯨꯕꯝ ꯀꯌꯥ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯈꯤ꯫ ꯅꯤꯡꯊꯧ ꯑꯣꯏꯕ ꯆꯍꯤ ꯑꯗꯨꯃꯛꯇꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯀꯪꯂꯥ ꯃꯅꯨꯡꯒꯤ ꯂꯩꯃꯥꯏ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒ ꯂꯣꯏꯅꯅ ꯀꯪꯂꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯍꯥꯟꯅꯒꯤ ꯆꯦꯛꯄꯜ ꯑꯃꯟꯕꯁꯤꯡ ꯑꯗꯨꯁꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯤꯡꯊꯧ ꯃꯥꯔꯖꯤꯟꯅ ꯀꯪꯂꯥꯗ ꯀꯣꯅꯨꯡ ꯑꯣꯏꯗꯨꯅ ꯏꯪ 1813ꯗꯒꯤ 1819 ꯐꯥꯎꯕ ꯆꯍꯤ 3 ꯄꯥꯜꯂꯝꯕ ꯃꯇꯝꯗ ꯀꯪꯂꯥꯕꯨ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕꯒꯤꯗꯃꯛ ꯌꯦꯡꯕꯗ ꯐꯖꯕ ꯃꯐꯝ ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯃꯁꯨꯡ ꯀꯪꯂꯥꯒꯤ ꯉꯝꯈꯩ ꯑꯁꯤ ꯃꯃꯥꯡꯉꯩꯒꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯉꯝꯈꯩ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕꯒꯤꯗꯃꯛ ꯊꯕꯛ ꯀꯌꯥ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧ ꯀꯌꯥꯅ ꯁꯦꯝꯒꯠꯂꯝꯂꯕ ꯃꯄꯥꯟ ꯊꯪꯕ ꯊꯥꯡꯒꯄꯥꯠꯀꯤ ꯃꯅꯨꯡꯂꯣꯝꯗ ꯂꯩꯕ ꯂꯩꯄꯜ ꯄꯟꯖꯥꯎ ꯑꯗꯨꯒꯤ ꯑꯋꯥꯠꯄ ꯁꯔꯨꯛꯁꯤꯡ ꯑꯃꯁꯨꯡ ꯑꯀꯥꯏ ꯑꯇꯣꯏꯁꯤꯡ ꯑꯗꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯌꯦꯡꯅꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯉꯝꯗꯅꯕ ꯊꯕꯛ ꯄꯥꯏꯈꯠꯈꯤ꯫ ꯀꯪꯂꯥ ꯌꯨꯝꯖꯥꯎꯒꯤ ꯌꯨꯝꯐꯝꯒꯤ ꯑꯋꯥꯡꯕ ꯑꯃꯁꯨꯡ ꯃꯁꯛ ꯃꯇꯧ ꯑꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯁꯪꯒꯥꯏ ꯌꯨꯝꯐꯝ ꯑꯗꯨ ꯂꯝ 3 ꯋꯥꯡꯅ ꯊꯣꯡꯒꯠꯇꯨꯅ ꯀꯥ 8ꯀꯤ ꯌꯨꯝꯖꯥꯎ ꯑꯣꯏꯅ ꯁꯥꯔꯒ ꯏꯅ ꯀꯨꯞꯄꯒꯤ ꯃꯍꯨꯠꯇ ꯎꯄꯥꯛꯅ ꯀꯨꯞꯂꯒ ꯁꯅꯥ ꯃꯆꯨ ꯇꯩꯔꯝꯃꯤ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯇ ꯅꯠꯇꯅ ꯃꯦꯜ ꯂꯩꯀꯣꯜ ꯁꯨꯔꯨꯡꯒꯤ ꯃꯊꯛꯇ ꯁꯥꯕ ꯀꯪꯂꯥ ꯁꯪ, ꯅꯣꯡꯍꯨꯝ ꯁꯪ ꯑꯃꯁꯨꯡ ꯏꯔꯨ ꯁꯪꯁꯨ ꯁꯅꯥ ꯇꯩꯕ ꯎꯄꯥꯛꯅ ꯀꯨꯞꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯅ ꯄꯥꯡꯊꯣꯛꯈꯤꯕ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯂꯩꯍꯧꯔꯒꯗꯕ ꯀꯥꯎꯉꯝꯂꯔꯣꯏꯗꯕ ꯀꯪꯂꯥ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒ ꯃꯔꯤ ꯂꯩꯅꯅ ꯊꯕꯛ ꯑꯃꯈꯛꯇꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯅꯣꯡꯄꯣꯛꯂꯣꯝꯗ ꯂꯩꯔꯤꯕ ꯈꯨꯔꯥꯏꯒꯤ ꯂꯝꯗ ꯀꯣꯅꯨꯡ ꯑꯣꯏꯒꯦ ꯈꯟꯕꯗꯒꯤ ꯐꯅ ꯌꯥꯝꯅ ꯆꯠꯊꯣꯛꯂꯒ ꯀꯪꯂꯥꯒꯤ ꯂꯝꯈꯩ ꯆꯥꯎꯊꯣꯛꯅꯕꯒꯤꯗꯃꯛ ꯊꯥꯡꯒꯄꯥꯠ ꯇꯧꯊꯣꯛꯂꯒ ꯆꯦꯛꯄꯜꯅ ꯈꯥꯖꯤꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯝꯕ ꯑꯁꯤꯅꯤ꯫ ꯍꯥꯟꯅꯒꯤ ꯀꯪꯂꯥꯒꯤ ꯂꯝꯗꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯅꯣꯡꯄꯣꯛꯇ ꯆꯤꯡꯅꯥꯡ ꯈꯣꯡꯅꯥꯡ ꯆꯤꯡꯉꯥꯝꯕꯝ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯈꯥ ꯋꯥꯡꯗ RDS ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯅꯣꯡꯆꯨꯞꯇꯒꯤꯅ ꯃꯨꯅꯨꯊꯣꯡ ꯌꯧꯕ ꯐꯥꯎꯕ ꯑꯁꯤꯅ ꯀꯪꯂꯥꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯉꯝꯈꯩ ꯑꯣꯏꯔꯝꯕꯗꯒꯤ ꯈꯨꯔꯥꯏ ꯑꯍꯣꯡꯒꯩ ꯑꯃꯁꯨꯡ ꯅꯥꯝꯕꯝ ꯆꯤꯊꯦꯛ ꯐꯥꯎꯕ ꯏꯟꯈꯠꯈ꯭ꯔꯒ ꯊꯥꯡꯒꯄꯥꯠ ꯇꯧꯗꯨꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯉꯝꯈꯩ ꯑꯣꯏꯍꯟꯈꯤꯕ ꯑꯁꯤ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯇꯝꯗ ꯑꯣꯏꯒꯅꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯅ ꯌꯥꯜꯂꯝꯕ ꯉꯝꯈꯩ ꯑꯁꯤꯅ ꯀꯪꯂꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯉꯝꯈꯩ ꯑꯣꯏꯈꯤ꯫ ꯏꯪ ꯁꯣꯛ 1850ꯗꯒꯤ 1886 ꯐꯥꯎꯕ ꯀꯪꯂꯥꯗ ꯆꯍꯤ 33 ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯉꯥꯛꯇꯨꯅ ꯄꯥꯜꯂꯝꯕ ꯏꯅꯤꯡꯊꯧ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕ ꯍꯥꯏꯕꯗꯤ ꯆꯟꯗ꯭ꯔꯀꯤꯔꯇꯤꯒꯤ ꯃꯇꯝꯗ
Kanglabu Ununglen amasung laifamlen ama oina semgat sagatpa yaba thabak kaya paikhatki. Mahangna panba matamda Imphal Turil Nongpok Thangbuda leiba Kanglagi ngamkhai manunggi awang thangba saruk adu thangapat phajana tawkhatki aduga ingkhol koikhi. 19 suba chahisa loisilakpada oiramba Kanglagi ngamkhai asi marak mayung sangba charakna manaramba maramna Nongpok thangba thangapat ke saruk asi Nambam Chithekdagi Khorai Tilipati Ahongai Phawbagi Paringda Lairambo oigani haiba asini. Wafam asiga mari leinana British officer Lieutenant Danna hai. The pad or enclosure consists of an outer masonry wall enclosing a square mile each side. Asumna Kanglagi Nongpok Maikegi Ngamkhaigi matangda ariba puya kaya amadi British record kaya da palamba maramna Khorai romda Imphal Turelgi Nongpok lomda hek yariba makhi chawna lamkhai konsinduna thangapat tawtholaga manung lomda chekpal khajilamba asigi matangda Kangla ngamkhai maramda thijin hobjin khiba Art and Culture gi director oibiramba Samarenda Song Thamna lusingba tim amana insok 1990 da leipak tokthokuna chekpal gi foundation thikhi phangsu phangki 19 suba sahi sa losilakpadadi Kangla gi akoiba maikei mari da leiramba thangapat ke matangda ahongba kaya lakhi madudi Kangla gi nungchup thangba thangapat maril gi mafam asidi aikhoini yamna sengna khangduna dum lakli awang thangba thangapat asisu Khuyatong mapadagi Nongpok lamda chatkiduna Minuthonggi nungchup thangba thongjin phawba aduga makha thangba sigisu Nitaipas Chithekdagi Nongpok lamda chatkiduna Sanjen thong phawbudi miyam punamangna khangnaduna dum lakhi adubu thangapat ke Nongpok thangba saruk adugi matangdadi yamna sengna khangnaduna langnakhi maram asina Nongpok thangba thangapat ke saruk haibadi Minuthong amasung Sanjen thong phawbuda leiriba Thangapat ki machin ani adu Nongpok thangba thangapat ke saruk adu yauna chumdring ingkhat khraga matam amada leiramba Kanglagi mapung pharaba sapham adu aikhoina ubu fangani hairibu uriba Nongpok ngamkhai asi ningthau marjit mamangi ningthorol singi haktaptagi leiramba ngamkhai ni haina lairik kayada phongdokli aduga Nambam Chithekdagi Telepati yauba sobam laikai nungchupta leiriba lambi asigi nungchup thangba nakalomda kauna thabi paringda leiramliba thangapat asidi Nongpok thangba Kangla thangapat ki khwaidigi thapthokna konba saruk amani hairibasi ningthau marjit ki matamda tawthokhiba aduni asum haidana ariba record kayada panbirami hairiba mafam asida ngamkhaigi chekpal thugaikhrabasu mamangi tawramba thangapat leirambagi mamidi ngasi phawba miyamna uri asumna Kanglagi ngamkhai matangda channel asina khara thijin humjin jaruba matamda lairik ama thengjaduna asigi video asi mapung phaba haibadu oijare ariba lairik asi Siren Nilbir mahangni ibiramba adugumba lairik ni mamal yamlaba adugumba lairik asigi mamingdi Lining Nat amasung warigi miyengda Kangla Ngasigi video yengbiliba channel singbu channel asina haininga laitana thagapa phongdoksari loigana video asibu yengbiliba channel singda Kanglagi ngamkhai matangda kari adomda kari mod leibagi habadu comment section da phongdok piram haidana channel asigi maikei haijiri loigana hairiba video asina adomda kharatu oirasu kana biba lairigadi ngasigi video asi like amamam toirasu nambiramu haidana channel asigi maikei haijiri asigi oinadi matang swaida video asi loisinjaragi Kanglaipak Imana Yaifare